Japan gi handaki anauba Prime Minister Sanai Takaisina handakta inau nauna statement ama thamlakhiba asina Japan amasung China laibak ani sigi oiba marida henna ungkhatnaba ama oirakli mahakna haikibada karigumba China na Taiwan bu attack toba taragadi madubu Japan na survival threatening situation ama oina logani haiki masigi wafam masi Japan dadi special legend tam amani masina takpadi Japan gi leiriba military force sing asi atopa magi Michang da leiba country sing da atopa leibakna landarakpada masigi matam asida Japan na sizinaba yaba asibuni masida Japan leibak masamang asida atopa leibak sing na attack tawraktaba targasu magi Michang leibak sing da attack tawrabadi mateng pangba oina ngaklo oigani haibani masigi reaction oina China nadi akan mamawongda yaningdaba ashauba kaya ama pukli masigi maramdi China na Taiwan asi China gi lamsaruk amani haina claim tawri adubu masida Taiwan nadi China gi wafam masibu yaningdri Taiwan asi masana maromdom lengak saba kanagi sumikha pondraba maning makha tamba leibak amani haina masana claim tawjaribani maram asina ithat leibak ama oiriba Taiwan asi China ga mari amatta leinate hairi aduna Japan gi Prime Minister Takaisina thamkiba wafam adu masana handoksadaba asina maram oiraga Japan bu China na hena sauhannaba masak ama oiri masina maram oiduna Japan amadi China leibak ani asigi leinariba mari asida yamna yengthinaba ama oirakli masida China gi reaction asidi ayobi thakta khamthengba haibadu oiri Japan gi Prime Minister gi statement asidagi ashaubana khamthenglaba China na Japan manak nakna China gi military gi aircraft kaya ama thajinba hokre maram asina hojik oiriba situation asida China na ashaubana maram oiraga Japanese ki oiba seafood kaya ama China da pusilakpa asi athingma thamkhre amadi hanagi China amadi Japan gi cultural exchange program sing toramba adu phauba athingma thamkhre masidagi hendoktuna China na maru oina malem gi thakda United Nation da phauba pukattuna Japan na global peace asi singnarakli haina phauba condemn tawki panda yabadi malem gi ani suba lanjaw asi loiraba matungda Japan gi anoba Constitution asi 1947 da iki anauba Constitution asigi Article 9 gi matung inna Japan na atopa leibak singa leinaba problem sing conflict sing solve tawnaba khonabada war natragana force sing sizinaba asi yaroi haina mayak singna palli Japan gi oiba atopa country singa fight tawnaba normal military ama muk leite masigi mahutta masagi oiba self defense force khaktamak leiri masi leibak asi masana masabu ngakthokcheba ngamnabagi damaktani mataw asum tawna sanglaba matam asi Japan na masa khaktabu ngakthokchaduna atopa leibak singi oiba isuda khut thingjindaba khana chenaba yaudaba ungkhatnaba amata yaudana lakhibani adubu masi matam kayagi matungda ingkumja 2015 da matam adugi Prime Minister Shinzo Abe na mahaki matam masida anauba security law ama pass tawki masigi law asigi matung inna Japan na atopa leibak sing haibadi mahaka marup mapang oiba leibak sing asiga punna mating pangaduna hingminaba chatminaba asini masibu collective self defense haina su khangnei Japan na magi forcing asi hiram kharada sizinabada ayaba birammi Japan gi close oiba leibak sing USA gumba asi attack torku matamda karigumba atopa country na Japan gi survival natragana safety asi singnarakpa matamda karigumbada solution puraknaba khonabada peaceful oiba option amata leitraba matamda Japan gi leiriba military gi forcing asisu sizinaba yagani haibani adubu masina mayek singna su takli madudi Japan hairiba leibak asi mafam matam ama hektada fight tawba yade haiba asini Japan na mahaki marup mapang oiba close oiba leibak amagi mathakta atopa leibak amana attack tawba kanda madugi matamda Japan na fight tawbagi ayaba asi lei haibani masigi khudam oina USA gi military asi atopana attack tawrakpa matamda Japan na magi forcing adu US ki defense purpose oina sizinaba yai mataw asum tawna masigi law asibu palladuna Japan gi Prime Minister Takaisina hai masina takpadi Taiwan gi oiba area da karigumba war thokpa taragadi Japan gi safety da ahongba pirakpa yai hairibani aduna masigi Shinzo Abe gi law asigi matung inna Taiwan asi Japan na defend tawba yai haiba asi mayak singna utlibani mahaki speech asina refer tawriba asi
collective self defense law adubuni original oiba constitution adubu natte nakala maromda prime minister takaisina masigi controversy oiba wafam asi thamliba asi hauji ki oina Japan hariba laibak asi laibak manungi oiba internet problem kaya ama mayok na ringai matamda masigi sairak asidani nungairaba paujel adom gi yum singthokpa yum mamai laithok laisin tawba yum wangkhatpaga loinana yum amadagi amada thaidok thaijin tawba ingkholda yum phaina sakhibadagi sumna mamai onthokningba leiba taragadi madugi damakta order lojari mafamna hairok part wall haitupokpida leijare yum laithok laisin tawba thangdok thangjin tawba ingkhol manungda yum makha onmadagi nongpok oningba yumgi yumpham nemthakhibadagi amuk thangatningba leirabadi ngasi mak pau pibiyu leijare hairok part 1 haitupokpida masida pizariba number singasida call tobiyu message thabiyu Japan laibak asigi laibak manunggi oiba internet problem khara haiba taragadi ahanbada slow economic growth ni haibadi ingkumja 2024 dagi hauna Japan gi economic growth asi supna khaktangi 0.08% ni haibadi masi 0 ga manare haibaga yare laibak amagi growth rate asi GDP growth rate asina mayak singna taklibani masi sahi khudingi oina thiduna taki GDP asina wangi matik economy gi lamda henna sakhatpa amadi mangjin thai haiba adu mayak singna utlibani karigumba kanda masina 0% yauba taragadi laibak amagi economy asi grow tawdre hengatre hairibani maramasina ingkumja 2024 da 0.08% da laiba asidi 0 ga manare haiba yare masi karimta hengatre haiba adu mayak singna utlibani Japan gi economy asi 2023 da laiba adudagi 2024 da supna khaktangi 0.08% da hengatli haiba asina Japan gi economy asi yamna tappa amadi suhen mak hengattabaga chapmanare masina jobs ta business activities singda production da khudimak asi hanthare haiba adu takpani adubu masigi matang asida hangba yaba wahangdi Japan gi economy asi matau karamna asuk phibam sokhibanu haiba asi angakpa amadi oiri masigi maramdi Japan hariba laibak asi apikpa laibak oiba taragasu malen prithibhi asida hotnable leptaba hei singba malemgi oiba hiram kaya amada mangjin thariba laibak amani matau asumna Japan gi asigumba phibam amada lakhiba asigi maru oiba maramsing adudi ahanmada Japan gi population ayamba ahal oiraba thabaktagi potharaba misak singna ayamana heli weak consumer spending haibadi consumer singna potchei leiba asi asuki matik hantharakpa companies mayam amana matik sana investment toraktaba mayam asina maram oiraga slow west growth oirakpa amasung haujiki oina global economic slowdown oirakpa kaya asidagini anisuba asina high inflation ohelakpa haibadi potchei gi mamalasi asuki matik ayobi thakta tangkhalakpa wangkhalakpa sibani ahum subada developing countries singda haibadi India gumba laibakta angang pokpagi sang asi asuki matik wangi adubu Japan dadi angang pokpagi sang asi asuki matik nemana maram oiraga angang naha amadi working age asi leitaba asini Japan gi angang pokpagi sang asi ingkumja 2011 dagi asum hantharakpa haibadu oirakli mataw asum tawna masigi internal issue mayam asina maram oiraga Japan na China ga long term fight tawba asi pamdribani mayamsu amukta khantharaga yengbiyu kari maramgi damakta Japan gi laibak manunggi oiba thokjaba issue mayam asi leiraga Japan na atopa country oiriba China ga khanaba asi pamdribano haibasigi matangda singnaba yaba wahang ama oiri masigi isam samba wahan thuk oina haiba taragadi China hariba laibak asi Japan gi oina khwaidagi maru oiba trade partner oiba masigi maram asigini mayamsu amuktang yengbiyu karbar haiba asina prithibigi geopolitics ta kayam yamna awanba pibagi haiba adu mayak singna utli Japan ga China ga laibak ani asigi lainaba economic link amukta nainaduna khangminasi yengminasi Japan gi economy asi ingkumja 1961 gi matamdagi growth tawba haurakhi masi aikoina amukta nainaduna yengma matamda 1961 da 10% oirambadagi ingkumja 2024 phawba asida 0.08% oirakpa asidi angakpa amani masigi maramsu mamangda panjakre Japan gi 2018 dagina 2024 phawbagi export amasung import ki value asi amuktang yengminasi
Japan gi oina export ki value asi China da 19.54% ni, USA dana 19.19% ni, aduga South Korea da 6.84% ni. Aduga import ki value na haibadi atopa laibak tagi Japan manung da pusilakba pothok ki value asina China gi oina 23.08% ni, aduga USA gi oina 10.84% ni, aduga Australia gi oina 7.31% ni. Masina takpadi China hairiba laibak asi Japan gi oina khwaidagi sauba pot leiba amadi pot yonpham oiba mapang ni. Masina maram oiraga makhoigi trade ki lamda yamna phaba mari sing lei hairibani. Japan asu China dagi atangba makhalgi art mineral kaya amasu car amasung electronic na singba potlam kaya amada saba masak sing asi leiribani. Masida China nasu Japan gi 60% gi oiba atangba art mineral sing supply tawribani. Adubu Japan gi Prime Minister Takaisi gi Taiwan gi wafam adudagi reaction oina China na wafam khara lauthokhi madudi Chinese sing Japan da travel tawhandanaba Japanese ki oiba anoba company sing China da thingjinba Japanese ki seafood item sing asi China da import tawba thingjinba asini. Mayamnasu ngasai makai tariba wari asida wahang hangningba poklamgani madudi kari maramgi damakta Japan ga China ga laibak ani asina Taiwan gi maramda Taiwan gi matangda ungkhatnabagi lambida lakhibanu haiba asini. Masigi paukhum oina khangdraba yadraba ama oina Taiwan gi strait asi iyengsi. Taiwan strait asi China amasung Taiwan gi narrow sea passage ama khakni. Masi phauduna posei kaya ama puba ship mayam amana Japan, India, Southeast Asia amadi Middle East amasung USA yauba laibak sing asina Taiwan gi strait asi phauraga chatli. Isam samna hairabada Taiwan Strait asi samudragi highway amani asuki matik maru oi. Masi kari maramgi damakta yamna maru oiribanu haiba taragadi malem prithibigi tongan ba karabar kaya amagi ship kaya ama nungtigi sathok chasin tawribani. Masigi lambi asida Taiwan Strait asi war natragana tension na block tawkhiba taragadi ship sing asi makhoina chatpada apanba kaya ama lakani. Maram asina masigi khudong sadaba asi lakpa taragadi malemgi oina karabar sing asi lepa tabani. Masina country kaya amada sohalli. Masigi saitheng asina malemgi country kaya amadi paisa mangba tabani. Masida sunatana posai gi mamal asi hengalakani. Factory kaya amadi mathau tawba lepa tarakani. Ingkumja 2022 da Taiwan Strait asigi trade ki value asi amuktang yengsi Japan na US dollar billion 443.66 ki oiba goods kaya ama masida trade tawkhibani. India na su masida US dollar billion 357.4 gi dollars ki value oiba trade asi tawribani. Atopa country sing pallabada UAE, US, Australia na su masigi road asida depend tawraga leiri. Maram aduna Japan na masigi Taiwan Strait road asida heavily depend tawbana maram oiraga China ga Taiwan ga anigi conflict asi hengalakpa taragadi Japan gi oiba trade ta yamna saun akaiba lakpa oihengadoribani. Masida Japan gi oina sauna mangjaba haibadu oigani. Nakalamoromda Japan amadi Taiwan laibak ani asigi trade asisu ayobi thaktani. Japan na high tech product kaya ama Taiwan dagi leiribani. Masi ikui kuidana handakta September thada Taiwan dagi Japan da import tawrakpa potsing khara pallabada 60% di integrated circuits ICS, 52% di semiconductors sing, 34% di electrical machinery, 9% di machinery items sing ni. Masina takpadi Taiwan hairiba laibak asi Japan gi technology amasung electronic industry da yamna maru oina hardware sing sabada yamna maru oiba darkar taba haibadu oiri. 2025 da Japan gi defense spending asi apunba GDP dagi 1.8% ni. 1950 dagi masina sahi humdra gi matungda khwaidagi wangba percentage haibadu oire. Masina takpadi Japan na karigumba tension kara puthoktuna karigumba khara kanaba phangnaba hotnari haiba asini. Ningsingba yaba amana ingkumja 2024 da Japan gi air self defense force asi scramble tawki. Masina takpadi khanghaudana Japan da sakhangdaba aircraft ama sanglakpada Japan na fighter jet sing asi sizinaba asini. Japan na masibu hauzik phawbada 700 times tawkhre. Masi ayamba tawkhriba asisu Chinese aircraft ki mathaktani khara amana Russian aircraft ki mayoktani.
ꯏꯪ ꯀꯨꯝꯖꯥ 2012ꯇꯒꯤ ꯆꯥꯏꯅꯥꯒꯤ ꯃꯤꯂꯤꯇꯔꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯁꯨ ꯍꯦꯟꯒꯠꯂꯛꯂꯤ, ꯃꯁꯤꯗ ꯇꯥꯏꯋꯥꯟꯒꯤ ꯃꯁꯥꯒꯤ ꯗꯤꯐꯦꯟꯁ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤ꯫ ꯆꯥꯏꯅꯥꯒ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯋꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏ ꯆꯤꯡ-ꯇꯦꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯔꯀꯥꯔꯅ $40 ꯕꯤꯂꯤꯌꯟ 40ꯒꯤ ꯑꯣꯏꯕ ꯁꯦꯟꯐꯝ ꯑꯃꯨꯛ ꯗꯤꯐꯦꯟꯁꯇ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯊꯥꯗꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯖꯄꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯇꯥꯀꯥꯏꯁꯤꯅ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯑꯣꯏꯅ ꯆꯥꯏꯅꯥ, ꯖꯄꯥꯟ, ꯇꯥꯏꯋꯥꯟꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯖꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯤꯒꯠꯄ ꯑꯃꯗꯤ ꯄꯥꯎ ꯈꯣꯝꯖꯤꯟꯕꯗ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫